ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯈꯨꯠꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯆꯗꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯆꯦ ꯊꯔꯣꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ, "ꯏꯆꯦ ꯊꯔꯣ, ꯅꯪ ꯐꯤ ꯁꯥꯔꯝꯃꯤꯔꯣ?" "ꯍꯣꯏ, ꯐꯤ ꯁꯥꯔꯝꯃꯤꯅꯦ꯫ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ?" "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯑꯩꯕꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯩ ꯇꯥꯏꯞꯇ꯫ ꯍꯣ, ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯠꯍꯧꯗꯤꯌꯦ꯫ ꯑꯗꯨꯅꯅꯦ ꯆꯦꯈꯣꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯦꯅ ꯂꯥꯛꯄꯅꯦ." "ꯑꯣ, ꯑꯩꯁꯨ ꯈꯜꯂꯦꯕ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ?" "ꯀꯩ ꯋꯥꯅꯣ ꯆꯦ ꯊꯔꯣ? ꯍꯥꯏꯌꯣ." "ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ꯫ ꯃꯥꯅꯅꯦ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯌꯣꯅ ꯀꯟꯅ ꯍꯥꯏꯔꯛꯄ꯫ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯁꯦ ꯑꯣꯏꯅ ꯁꯦꯝꯕꯤꯔꯁꯤꯔꯅ ꯈꯜꯂꯤꯅꯦ꯫ ꯑꯗꯣ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯅꯨꯄꯥꯗꯣ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯦ꯫ ꯃꯣꯏ ꯁꯥꯒꯩꯗꯨꯁꯨ RK ꯁꯥꯒꯩꯅꯦꯅ ꯍꯥꯏꯌꯦ꯫ ꯅꯪ ꯃꯥꯒ ꯈꯪꯅꯔꯣꯕ." "ꯆꯦ ꯊꯔꯣ, ꯑꯩ ꯇꯜꯂꯦꯗ. ꯅꯨꯄꯥ ꯀꯣꯏꯕ ꯍꯩꯗꯧ ꯃꯥꯟꯗꯦꯗ꯫ ꯀꯃꯥꯏꯅ ꯀꯣꯏꯅꯗꯣꯏꯅꯣꯕ? ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯁꯨ ꯄꯥꯏꯗꯅ." "ꯏꯁ, ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯝꯇ ꯈꯟꯅꯨꯍꯦ꯫ ꯅꯪꯗ ꯌꯥꯗ ꯌꯥꯎ꯫ ꯐꯣꯟꯒꯤꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯀꯣꯜ ꯑꯗꯨꯁꯨ ꯍꯦꯛ ꯂꯥꯛꯁꯤꯜꯂꯤ꯫ "ꯍꯜꯂꯣ, ꯌꯥꯏꯈꯣꯝꯕ, ꯀꯅꯥꯅꯣꯃ ꯐꯣꯟ ꯄꯥꯏꯍꯜꯂꯛꯀꯦ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯕ." "ꯌꯥꯏ, ꯄꯥꯏꯍꯜꯂꯣ." "ꯁꯦ, ꯑꯝꯇ ꯄꯥꯏꯔꯣ ꯍꯥꯏꯔꯛꯑꯦ." "ꯑꯁ, ꯀꯩꯅꯣ ꯆꯦ ꯊꯔꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩ ꯐꯣꯟꯒ ꯄꯥꯏꯕꯒ ꯉꯝꯃꯣꯏꯀꯣ. ꯑꯩ ꯍꯩꯅꯗꯦꯕ." "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯁꯦ, ꯑꯝꯇ ꯄꯥꯏꯔꯣꯁꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ. ꯃꯤ ꯏꯀꯥꯏꯈ꯭ꯔꯅꯦꯕ." ꯂꯥꯡꯂꯦꯟꯁꯨ ꯃꯆꯦꯅ ꯉꯥꯡꯃꯟꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯋꯥꯔꯤꯗꯨ ꯁꯥꯕ ꯍꯧꯏ꯫ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯕꯒꯨꯝ, "ꯍꯜꯂꯣ, ꯁꯣꯝꯁꯦ ꯀꯩ ꯂꯝꯗꯩꯅꯣ? ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯩꯇꯦꯀꯣ. ꯁꯤꯐꯧꯗ ꯆꯦ ꯊꯔꯣꯅ ꯆꯩꯕꯩ ꯄꯥꯏꯔꯛꯏꯅꯦ." "ꯑꯁ, ꯂꯣꯏꯔꯦ. ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯗꯣꯏꯅꯤ ꯀꯩꯅꯣ. ꯏꯕꯥꯅꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯩꯔꯛꯇꯣꯏꯅꯦꯕ꯫ ꯑꯗꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯔꯕꯣ?" "ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ, ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯤꯌꯦꯕ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯕꯁꯨ ꯅꯠꯇꯦ. ꯀꯃꯥꯏꯅ ꯀꯣꯏꯅꯗꯣꯏꯅꯣ?" "ꯑꯣꯍꯣ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯅꯣꯏ ꯆꯦ ꯊꯔꯣ ꯈꯣꯏꯗ ꯂꯥꯛꯀꯦ꯫ ꯅꯪꯁꯨ ꯂꯩꯔꯝꯃꯣ ꯃꯈꯣꯏꯗ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯗꯅꯦ ꯐꯣꯟꯗꯨꯁꯨ ꯄꯨꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯂꯩꯔꯛꯀꯅꯤ ꯇꯥꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ "ꯆꯦ ꯊꯔꯣ, ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯌꯨꯝꯗꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ. ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯌꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯉꯥꯏ ꯉꯝꯗꯕ ꯇꯧꯅꯨꯋꯣ. ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ꯫ ꯑꯦ, ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯍꯥꯏꯅꯔꯤꯉꯩꯗ ꯏꯕꯦꯝꯃ." "ꯆꯦ ꯊꯔꯣ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯑꯁ, ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ. ꯉꯁꯥꯏꯗꯤ ꯅꯪꯕꯨ ꯊꯧꯅꯥꯒ ꯐꯈꯤꯗꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ. ꯀꯩꯁꯨ ꯀꯣꯏꯔꯨꯅꯨ, ꯂꯥꯡꯂꯦꯟꯁꯨ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ." "ꯍꯣꯏ ꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯁꯦ, ꯀꯩꯀꯩꯅꯣ ꯑꯩꯅ ꯂꯝꯕꯤꯗ ꯆꯥꯅꯕ ꯈꯔ ꯂꯩꯔꯛꯄꯅꯦ, ꯂꯧꯁꯜꯂꯣ." "ꯑꯁ, ꯂꯩꯔꯛꯇꯁꯨ ꯌꯥꯔꯗꯨꯕꯨ ꯋꯥꯅꯕ." "ꯍꯣꯏ ꯁꯦ, ꯐꯔꯦ.
ꯅꯣꯏ ꯑꯅꯤ ꯐꯝꯃꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯀꯩ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯆꯦ ꯊꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯆꯥ ꯂꯣꯟꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯊꯔꯣꯗꯨ ꯂꯥꯡꯂꯦꯟꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯗꯤꯅꯦ ꯐꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯤ ꯀꯅꯥꯝꯇꯁꯨ ꯀꯣꯏꯔꯛꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯅꯨꯡꯁꯤꯕꯁꯨ ꯃꯁꯛ ꯈꯪꯁꯨ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯀꯤꯖꯩ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯀꯥꯏꯅꯔꯀꯥꯟꯗ ꯌꯥꯝ ꯋꯥꯏ ꯍꯥꯏ ꯑꯗꯨꯅ ꯀꯤꯌꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯣꯏ ꯏꯕꯥꯅꯤꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯅꯔꯣꯏꯌꯦ ꯑꯩꯗꯤꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯗꯣꯏꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯅꯦ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯂꯥꯠꯂꯒ ꯊꯝꯗꯣꯔꯤꯅꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯔꯕ ꯊꯥꯖꯩꯌꯦꯕ ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯤ ꯅꯣꯏ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯣꯏꯒꯤ ꯁꯥꯒꯩꯗꯣ ꯑꯥꯔꯀꯦꯔꯣ ꯃꯥꯅꯦ ꯑꯥꯔꯀꯦꯅꯦ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯕꯗꯣ ꯑꯝꯇ ꯇꯥꯅꯤꯡꯉꯦꯕ ꯁꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯑꯩ ꯑꯝꯇ ꯇꯥꯒꯦꯕ ꯇꯜꯂꯤꯁꯣ ꯑꯩ ꯀꯣꯟꯅ ꯀꯧꯔꯛꯀꯦ ꯏꯀꯥꯏꯕ ꯍꯧꯖꯤꯛꯇꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯐꯣꯟꯗ ꯀꯧꯔꯛꯀꯦ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯆꯥ ꯂꯣꯟꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣ ꯆꯦꯊꯔꯣ ꯆꯥꯁꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨꯅꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦꯕ ꯀꯣꯜ ꯄꯥꯏꯔꯛꯎꯀꯣ ꯍꯣꯏ ꯄꯥꯏꯔꯛꯀꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯆꯦ ꯊꯔꯣꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯀꯟꯅ ꯈꯣꯡꯒꯠꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯩꯃꯥ ꯈꯪꯉꯤꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯕꯁꯤꯕꯣ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ ꯊꯦꯡꯉꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯍꯧꯗꯣꯡꯅ ꯄꯣꯠ ꯑꯃ ꯏꯟꯊꯨꯕ ꯑꯗꯨꯒꯤꯅꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯇꯨꯝꯃꯒꯦ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯌꯥꯝꯕꯣ ꯇꯥꯕ꯭ꯔꯣ ꯑꯁ ꯄꯦꯜꯂꯦ ꯊꯃꯣꯏꯁꯤꯗꯤ ꯅꯪꯅꯒ ꯅꯨꯡꯁꯤꯅ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ ꯍꯥꯎꯅꯦ ꯅꯪꯕꯨ ꯇꯨꯝꯕ ꯆꯪꯉꯕꯣ ꯆꯪꯉꯦ ꯑꯗꯨ ꯀꯩꯅꯣꯕ ꯌꯥꯝꯕꯨꯡ ꯅꯪꯅ ꯍꯧꯖꯤꯛꯇ ꯄꯥꯜꯂꯦꯍꯦ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯃꯤꯅꯒ ꯅꯥꯎꯔꯤꯅ ꯊꯥꯔꯛꯏꯔꯣꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯁꯤꯕꯨ ꯍꯦꯛ ꯈꯪꯗꯦꯕ ꯍꯣ ꯅꯪꯅꯅꯦ ꯅꯨꯡꯁꯤꯅ ꯌꯥꯝꯕꯨꯡ ꯑꯅ ꯀꯧꯔꯛꯄꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯁꯤ ꯑꯣꯏꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯣ ꯅꯪ ꯀꯅꯥꯒ ꯇꯨꯝꯃꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯏꯁ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯈꯠꯀꯅꯣ ꯑꯩ ꯍꯩꯅꯗꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯏꯗꯣꯛꯁꯅꯤ ꯌꯥꯝꯕꯨꯡ ꯅꯪ ꯏꯁ ꯍꯥꯏꯗꯣꯛꯆꯧꯅ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯁꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯅꯣꯕ ꯌꯥꯝꯕꯨꯡꯗꯤ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯁ ꯌꯥꯝ ꯊꯨꯅ ꯎꯅꯁꯦ ꯍꯥꯏꯔꯛꯀꯅꯨ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯂꯗꯤ ꯑꯩ ꯑꯃꯨꯛ ꯐꯨꯅꯦꯕ ꯑꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎꯀꯣ ꯌꯥꯝꯕꯨꯡꯗꯤꯅꯦ ꯅꯪꯕꯨ ꯎꯗꯕꯗ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯅꯨꯄꯥ ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯃ ꯎꯅꯔꯝꯃꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯨꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯂꯥꯡꯂꯦꯟꯁꯨ ꯔꯦꯁꯇꯨꯔꯦꯟꯒ ꯄꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯃꯥꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯃꯅꯨꯡꯒꯤ ꯑꯥꯔꯊꯗꯨ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯗꯒꯤ ꯆꯍꯤ 10 ꯍꯜꯂꯝꯃꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯂꯥꯡꯂꯦꯟꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯌꯥꯏꯌꯦ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯑꯣꯏꯁꯦ ꯑꯃꯨꯛ ꯊꯦꯡꯈꯤꯅꯦꯕ ꯏꯃꯥ ꯍꯣꯏꯅ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ ꯍꯪꯉꯛꯑꯗꯤ
ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏꯕ. ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯅꯝꯗꯅ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯑꯆꯥꯄꯣꯠ ꯄꯤꯖꯅꯤꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯅꯝꯗꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯁꯦ ꯂꯥꯡꯂꯦꯟ ꯀꯞꯀꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ ꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯂꯥꯡꯂꯦꯟ ꯁꯦ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯕꯤꯌꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤ. ꯂꯥꯡꯂꯦꯟ ꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯂꯧꯕ ꯂꯥꯛꯀꯅꯤ. ꯑꯩꯅ ꯅꯪꯒꯤ ꯀꯣꯛꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤ. ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯑꯣꯏ. ꯅꯪ ꯑꯩꯕꯨ ꯊꯥꯖꯧ. ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯅꯣ ꯈꯪꯖꯕ ꯅꯠꯇꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟꯁꯨ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ. ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯐꯝꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥꯕꯨ ꯅꯁꯛ ꯅꯁꯥꯒꯗꯣ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ. ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯣ. ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ. ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯒꯤꯅꯦ. ꯏꯃꯥꯅ ꯍꯦꯟꯅ ꯈꯟꯖꯟ ꯇꯧꯔꯤꯅꯦ. ꯍꯣꯏ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ. ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯐꯖꯅ ꯆꯥꯊꯣꯛꯎꯀꯣ ꯏꯕꯦꯝꯃ. ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯂꯥꯡꯂꯦꯟꯗꯨ ꯃꯊꯃꯣꯏ ꯁꯣꯛꯄ ꯃꯈꯩ ꯀꯞꯆꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯂꯥꯡꯂꯦꯟꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯂꯥꯡꯂꯦꯟꯗ "ꯏꯕꯦꯝꯃ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ. ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ. ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯅꯦ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ. ꯑꯗꯨꯒꯅꯦ ꯅꯪ ꯊꯤꯜꯂꯛꯑꯔꯣꯏꯅ ꯍꯥꯏꯌꯨ. ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦꯅ ꯈꯨꯝꯃꯨ." ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯒꯤ ꯃꯤꯗ? ꯁꯤꯗꯤ ꯌꯨꯝꯒꯤ ꯃꯤꯈꯩꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯌꯦ ꯏꯃꯥ. ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯂꯥꯡꯂꯦꯟꯗ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯗꯧꯅ ꯃꯃꯥꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯂꯩꯕ ꯂꯩꯇꯕ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯍꯦꯛ ꯁꯨꯃꯥꯡꯃꯛꯇꯗ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯛꯇꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯤꯗꯨꯕꯣ? ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕꯅꯦ. ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ. ꯀꯩꯅꯣ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯅꯪ ꯑꯗꯨꯝ ꯄꯥꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯁꯣꯏꯗꯅꯕ ꯇꯧ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯕꯨ ꯄꯥꯅꯔꯤꯅꯣ? ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ. ꯍꯣꯔꯦꯟ ꯍꯣꯇꯦꯜꯗ ꯆꯥꯔꯅꯤ. ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ? ꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯅꯦ. ꯌꯥꯝꯕꯨꯡ, ꯅꯪ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ. ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ. ꯁꯦ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ. ꯅꯪꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯑꯩ ꯑꯝꯇ ꯁꯤꯖꯤꯟꯅꯒꯦ. ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯗꯣ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯦ ꯍꯥꯏ. ꯃꯇꯦꯡ ꯑꯝꯇ ꯇꯧꯁꯤ. ꯑꯩ ꯃꯛ ꯊꯨꯅ ꯁꯤꯡꯒꯦꯕ. ꯀꯩꯅꯣ ꯌꯥꯝꯕꯨꯡ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯗ ꯌꯥꯟꯕ ꯁꯅꯥꯗꯨꯁꯨ ꯑꯅꯥꯕꯩꯅꯦ ꯍꯥꯏꯔꯒ ꯂꯧꯈꯤꯕꯗꯣ? ꯉꯁꯤꯅ ꯑꯃꯨꯛ ꯂꯤꯛꯁꯦ ꯄꯤꯌꯨ ꯍꯥꯏꯕ? ꯑꯩ ꯁꯤꯃꯇꯪꯗꯤ ꯌꯥꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯈꯜꯂꯒ ꯂꯤꯛꯁꯦ ꯊꯝꯖꯔꯤꯕꯅꯦ. ꯌꯥꯏꯈꯣꯝꯕꯗꯨ ꯁꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯉꯛꯁꯝꯗꯒꯤ ꯂꯤꯛ ꯑꯗꯨ ꯊꯗꯠꯈꯤ꯫ ꯅꯨꯄꯤꯗꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯄꯦꯟꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕ ꯅꯠꯇꯅ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯅꯤꯁꯥ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯀꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯌꯥꯝꯕꯨꯡ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯏꯄꯥꯗ ꯎꯠꯂꯤꯕꯁꯤꯡꯁꯦ
ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯨꯒ ꯌꯥꯝꯕꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯈꯟꯕꯅꯦ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯉꯥꯡꯒ ꯑꯣꯏꯕꯅꯦ ꯅꯣꯡꯃꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯊꯤꯒꯠꯂꯨꯗꯦ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ नुपा अदु हाना नुपी अमसु थिरम्मी निशा चामनबदगी नुपी अदुगा खाइनखिबनी हाइबदु हौजिक्तदा खंगलखि असुमना खरा लेरब तुंगदा लांगलेंदु मपुरोइबना ओतपा नैबा हौरखि नंग नैना हाइबसि यारोय हा नंग यारोय अदुदि नंग ngasiदगी युमसिदा लैबा यारोय नपामदा थुना चचिगदबने अइना हलकपदा नंगिना सक्तो अमुखना अइगी मांगदा उतपा यारोय अइना हाइसने युमसिदा लैरंबा यारोय कइनो याम्बो नंग हारिदुबो अइसु नंगी लोइनबिने मिया ममांगदा साखी ओइदना इबानी पुंसि लैफुन सेमखिबने अदुगा अइबु युमसिदा लैबा यारोय हाइबिगनो अइ युमदा चनिंगदिये सिरसु अइ मफमसिदा सिनिये याम्बो नुपा अदुना लांगलेनबु खंगिन इलमलगा थोखरे लांगलेनदु मबुक्ता था मरीगी अंगांग अमसु नावपुरिबनी मबुक्तु येफम चादना यैखिबना लांगलेनदु ज्ञान मांगदुना लैमाइदा हाइथखरे थंगनबगी इमुंगी मियोइसिंगना लांगलेना लावखिबगी खोंजेल अमा ताइ हाइदुना चेंसिनरक्लम्मी नुपी अदु मखोय मयाम चंगदुना खुदकता हॉस्पिटल तमना पुखतखरे लांगलेन खोयगी इमुंगसु पाव अदु तारदुना लाक्लम्मी डॉक्टर इसा नुपी की फिबम सिबु कमाई तौरगे इमादा सेंगना दुम हाइबियो इमा लांगलेन की फिबम कैसु थोइदोक तौद्रे अदुबु मागी मबुक्ति यावरिबा अंगांगदुदि इखोय कनबा ngamhodre इमा इबेमा नंगी नाराइबसे ओथोकना थीदोको इसाना कयाम वाना खंगलमगदबा बैसाक्तो लांगलेन की ममादु कपतुना लांगलेन सु ngaihak leiraba tungda gyan lakle mamabu ubada इमा कहिनो इना तौरमिसे हायो इमा याम्बोंग दि काइदा लैगे अइ याम्बोंग गमता उनागे इमा इबेमा मागी वा अमुक हन्ना अइगी इफमदा पलकनो अदुक मिनुंगसि मसेत अमा फाव लैतबा मादि साने नंगबु सिरसनु हाइदना तौबने अइ माबुदि लेमना थारोय नुपीबु साना पोतौना खनबा मागी मथक्ता इमाना करी तौगेदो येंगुको नोय लांगलेन की ममाना हारिबा सिंगदु तारगा मथमोइदा मागी याम्बुंगबु मखुतमकना हातनिंगबा फावरक्लम्मी ताइबंग फावरक्त्रिबा अंगांग अदुगी मराल करीनो हाइदुना पेना कपचरी याम्बोंग नंग याम फत्ते मियोइबगी वखल मसेत अमा फाव सेनबा ngamtaba नंगदि साने अइगी इसाबु ममा आइना कनबा ngamhodre करिसु खंगजद्रिबा इसादो ममा आइगी इफमदै सेतुना पुबिख्रे अयम पेंदे इमा यारे से तो ओइबेमा नसादो याररोय नंग इमागी नाकता थमलदबने मफमदुदा अमुक हन्ना खोंग थांजिनबा याररोय इसाबु अमुक हन्ना इमानाने वाहनबसे पामद्रे असम तौना मतम खरगी मतुंगदा लांगलेनबु ममाना अंगांग ओइरी हाइदुना लारिक मखा तमथनबा हाइरम्मी इबेमा इमाना हाइरिबसे नंगी तुंगी नुंगाइदबने इमा ए तमलरोगेदा लाइरिक मखादो लैकाइगी मिसिंगना अइबु उरगा नोकनारकनी करेमनारकनी ये हाय लैकाइना अखोइगी सेंगचरा अमा फाव थाकपिरब्रो अदुगिदि करिसु खलुनो नंगी तासौसु लैरिसिदि थिंदो थिंजिन मराइ तौजनी कइनो इसाना वखन हंथबा यापते नमा आई लैरिङाइदको वखल हंथबगा यादे लांगलेनसु ममाना हारिबा सिंग अदु यारम्मी नुमित खरानी लेरबा तुंगदा मबुंगना मचल नुपी अदुबु कॉलेज ता थिनबिरामी इबेमा फसबदा जंगुको होरेन ताचौ मुलोक बुलाके होय तासौ ए लेहौरगे
ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯎꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ꯫ ꯅꯨꯄꯥ ꯈꯔꯅ ꯂꯥꯡꯂꯦꯟꯗ ꯂꯛꯅꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯛꯅꯔꯛꯄꯗꯨ ꯏꯀꯥꯏꯔꯗꯨꯅ ꯀꯞꯂꯤ꯫ ꯑꯦ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯗꯗꯅ ꯁꯤꯗ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯦ? ꯍꯥ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ? ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯕꯨꯡꯁꯤꯡꯅꯤ꯫ ꯄꯥꯔꯤꯗꯨ ꯀꯣꯂꯦꯖꯇꯨꯒꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯝꯂꯦ꯫ ꯗꯥꯄꯥꯔꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ꯫ ꯗꯥꯄꯥꯔꯤꯗꯤ ꯀꯣꯂꯦꯖꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯣ ꯑꯩ ꯀꯣꯂꯦꯖꯁꯤꯗꯅꯦ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯏꯌꯦ꯫ ꯅꯪꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯀꯣꯂꯦꯖ ꯀꯥꯔꯛꯏꯁꯦ? ꯃꯥꯅꯦ, ꯑꯩ ꯑꯍꯥꯟꯕ ꯀꯥꯔꯤꯅꯦ꯫ ꯑꯩꯗꯤ ꯀꯅꯥꯝꯇꯁꯨ ꯈꯪꯅꯗꯦ ꯀꯣꯂꯦꯖꯁꯤꯗ꯫ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯑꯍꯥꯟꯕ ꯀꯥꯕ ꯑꯣꯏ ꯇꯧꯔꯤꯅꯤ꯫ ꯈꯔ ꯂꯩꯔꯒꯅꯦ ꯁꯨꯝ ꯍꯩꯅꯔꯛꯀꯅꯤꯗ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯤ, ꯅꯪꯁꯨ ꯆꯪꯉꯨ, ꯑꯩꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯂꯩ꯫ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯆꯟ ꯑꯣꯏꯔꯨꯕꯅ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯄꯥꯔꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯄ ꯅꯥꯏꯗꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯃꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯄꯨꯡꯁꯨ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯂꯥꯡꯂꯦꯟ ꯅꯪ ꯀꯅꯥ ꯉꯥꯏꯔꯤꯅꯣ? ꯅꯣꯏ ꯇꯥꯆꯧ ꯉꯥꯏꯔꯤꯔꯣ? ꯑꯩꯒ ꯆꯠꯈ꯭ꯔꯁꯤꯔꯣ? ꯁꯥꯔ ꯌꯥꯔꯅꯤꯗ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯥꯛꯑꯅꯤ, ꯉꯥꯏꯔꯒ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯁꯨ ꯂꯥꯛꯂꯗꯨꯅ ꯕꯦꯝꯃ ꯂꯥꯎ, ꯇꯥꯆꯧꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯦ ꯁꯥꯔ ꯄꯥꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯁꯤꯗ ꯄꯨꯕ꯭ꯔꯣ? ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ꯫ ꯅꯪ ꯁꯤꯗ ꯄꯨꯕ ꯌꯥꯝ ꯐꯔꯦ꯫ ꯕꯦꯝꯃꯁꯦ ꯅꯪ ꯈꯔ ꯁꯦꯟꯅꯕꯤꯌꯨ꯫ ꯃꯥꯅꯦ ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯗꯣ ꯅꯣꯡꯃ ꯐꯖꯅ ꯁꯨꯇꯤ ꯂꯩꯕꯗꯅꯦ ꯄꯨꯟꯊꯣꯛꯁꯤ꯫ ꯑꯩꯁꯨ ꯏꯆꯟꯕꯨ ꯁꯦꯟꯅꯗꯣꯏꯅꯦ꯫ ꯑꯗꯣ ꯅꯣꯏꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯍꯥꯏꯊꯈ꯭ꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗ ꯃꯆꯜ ꯅꯨꯄꯤꯕꯨ ꯃꯇꯝ ꯈꯔ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯌꯥꯔꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯀꯣꯂꯦꯖ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯇꯤ ꯃꯇꯝꯁꯨ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯥꯁ ꯐꯨꯗ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯄꯥꯔꯤꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯀꯩꯅꯣꯝ ꯆꯥꯔꯨꯁꯤꯗꯅ꯫ ꯁꯥꯔ ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗꯤꯌꯦ, ꯁꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ, ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ꯫ ꯏꯁ ꯌꯥꯔꯣꯏꯍꯦ, ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯆꯠꯄꯅꯦ, ꯅꯪ ꯑꯃꯨꯛ ꯐꯥꯖꯈꯤꯅꯤꯀꯣ꯫ ꯃꯍꯥꯛꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯀꯤꯈ꯭ꯔꯦ꯫ ꯁꯥꯔ ꯑꯩꯁꯨ ꯂꯥꯛꯀꯦꯗꯨꯗꯤ, ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯇꯜꯂꯦ, ꯀꯤꯁꯨ ꯀꯤꯖꯩꯌꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯐꯝꯃꯨ ꯁꯤꯗ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯥꯠꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯏꯁꯤꯟꯁꯤꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯑꯣꯡ ꯃꯇꯧꯁꯦ ꯀꯩꯁꯨ ꯈꯪꯕꯤꯗꯦ꯫ ꯅꯪꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯍꯜꯂꯛꯑꯦ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯌꯦ, ꯑꯩꯅ ꯅꯪꯕꯨ ꯂꯧꯕꯁꯨ ꯉꯝꯒꯅꯤꯌꯦ꯫ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯏꯐꯝꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ?
ꯁꯥꯔꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯗꯤ ꯂꯩꯃꯟꯆꯜ ꯂꯝꯕꯤ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛꯅꯦ꯫ ꯁꯥꯔꯕꯨ ꯑꯩꯅ ꯃꯥꯡꯊꯣꯛꯄꯗꯤ ꯄꯥꯝꯗꯤꯌꯦ꯫ ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯔꯕꯤꯅꯤ ꯁꯥꯔ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ? ꯅꯪ ꯄꯥꯝꯕ꯭ꯔꯣꯕ? ꯑꯩꯗꯤ ꯅꯪꯒꯤ ꯂꯨ ꯇꯣꯡꯅ ꯄꯣꯛꯄ ꯍꯛꯆꯥꯡꯗꯣ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯤ ꯑꯩꯅ ꯀꯜꯂꯛꯆꯕ, ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯅꯍꯥꯟ ꯃꯈꯩ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯎꯗꯝꯖꯔꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯁꯥꯔ, ꯑꯩꯗꯤ ꯃꯧꯅꯦ꯫ ꯑꯗꯨꯅ ꯅꯣꯏ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯀꯔꯤꯁꯨ ꯄꯥꯝꯃꯣꯏꯌꯦ꯫ ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪꯁꯦ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯩ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯈꯣꯟꯖꯦꯜ ꯇꯞꯅ, ꯁꯥꯔꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤꯗꯃꯛꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯍꯟꯕꯤꯒꯅꯨ ꯁꯥꯔ꯫ ꯄꯥꯔꯤꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯁꯤ ꯐꯥꯎ ꯂꯥꯡꯂꯦꯟꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯖꯕ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯤ ꯀꯟꯗꯤ ꯀꯜꯃꯜꯂꯤꯍꯦ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯇꯥꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯁꯥꯔ, ꯌꯨꯝꯂꯣꯝꯗ ꯆꯠꯂꯁꯦ꯫ ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯔꯤꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯈꯔ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯔꯤꯕꯨ ꯇꯝꯅ ꯇꯥꯅꯔꯛꯏ꯫ ꯁꯥꯔ, ꯑꯝꯇ ꯉꯥꯏꯈꯨꯋꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯁꯥꯔ? ꯄꯥꯔꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯂꯥꯡꯂꯦꯟ ꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫